ꯂꯩꯁꯅꯥ ꯀꯞꯄꯗꯨ ꯐꯥꯖꯤꯜꯂꯒ ꯑꯦꯂꯦꯛꯁ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯑꯦꯂꯦꯛꯁ ꯇꯞꯅ ꯂꯩꯁꯅꯥ ꯂꯥꯟꯗꯦ ꯅꯪ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯃꯍꯥꯛꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯣꯏ ꯆꯤꯆꯦꯒ ꯊꯣꯏꯍꯟꯕꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯦ ꯅꯪ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩ ꯃꯔꯝ ꯈꯪꯉꯦ ꯑꯦꯂꯦꯛꯁ ꯉꯛꯅ ꯀꯔꯝꯅ ꯑꯩ ꯋꯥꯔꯤ ꯑꯁꯦ ꯂꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯦꯂꯦꯛꯁ ꯏꯆꯤꯜꯁꯤꯅ ꯄꯟꯕꯗ ꯑꯩ ꯑꯦꯂꯦꯛꯁ ꯇꯞꯅ ꯁꯝꯂꯞꯄ ꯑꯃ ꯂꯤꯔꯛꯑꯣ ꯂꯩꯁꯅꯥ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯥ ꯑꯩꯕꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯀꯔꯝꯅ ꯃꯇꯝꯗ ꯑꯩ ꯀ꯭ꯂꯥꯁ 8 ꯀꯥꯕꯗ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯗꯥꯛꯇꯔ ꯆꯤꯡꯂꯦꯝꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯂꯒ ꯃꯆꯟꯅꯨꯄꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯂꯥꯞꯇꯛꯅ ꯌꯥꯏꯐꯕꯤꯗꯨ ꯄꯣꯠꯆꯩ ꯂꯩꯔꯒ ꯂꯩꯕꯗꯨ ꯎꯔꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯆꯤꯡꯂꯦꯝꯕꯗꯨ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕꯅ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯃ ꯗꯣꯛꯇꯔ ꯆꯤꯡꯂꯦꯝꯕꯅ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯑꯩ ꯑꯁꯤꯗ ꯍꯩ ꯈꯔ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯗꯣꯛꯇꯔꯗꯤ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯟꯆꯟꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯕꯅꯦ ꯏꯁ ꯗꯣꯛꯇꯔꯒꯤ ꯏꯆꯟꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯤꯡꯂꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯉꯥꯡꯅꯦ ꯆꯍꯤ 3 ꯃꯨꯛꯇ ꯉꯥꯏꯔꯤꯗ ꯌꯥꯏꯐꯕꯤ ꯉꯛꯅ ꯑꯩꯃ ꯌꯥꯝ ꯈꯦꯠꯅꯩꯅ ꯗꯣꯛꯇꯔꯒꯗꯨꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯌꯥꯏꯐꯕꯤ ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯌꯥꯅꯤꯌꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯤ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯑꯗꯣ ꯌꯥꯏꯐꯕꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕꯅꯦ ꯌꯥꯏꯐꯕꯤꯅ ꯌꯥꯏꯌꯦ ꯗꯣꯛꯇꯔ ꯆꯤꯡꯂꯦꯝꯕꯅ ꯗꯣꯛꯇꯔꯗꯣ ꯀꯧꯔꯛꯀꯅꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯃꯤꯡ ꯀꯧꯅꯁꯦ ꯌꯥꯏꯐꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯤꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗꯒꯤ ꯈꯔꯗꯤ ꯍꯜꯂꯝꯃꯅꯤ ꯈꯔꯗꯤ ꯍꯜꯂꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯥꯝꯕꯨꯡ ꯀꯧꯔꯛꯑꯣ ꯌꯥꯏꯐꯕꯤ ꯅꯣꯛꯑꯒ ꯍꯣꯏ ꯀꯧꯒꯦ ꯑꯗꯣ ꯑꯥꯔꯀꯦꯔꯣ ꯗꯣꯛꯇꯔ ꯅꯠꯇꯦ ꯌꯥꯝꯕꯨꯡꯁꯦ ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯣ ꯑꯥꯔꯀꯦ ꯅꯨꯄꯥꯁꯦ ꯗꯣꯛꯇꯔꯒ ꯑꯣꯏꯅꯤꯡꯕ ꯐꯥꯎꯕ꯭ꯔꯅꯦ ꯍꯩꯃ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯗꯅ ꯑꯥꯔꯀꯦ ꯑꯌꯥꯝꯕ ꯗꯣꯛꯇꯔꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯆꯤꯡꯂꯦꯝꯕ ꯅꯣꯛꯑꯒ ꯑꯩꯗꯤ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯥꯝꯃꯦ ꯌꯥꯏꯐꯕꯤꯅ ꯑꯩꯁꯨ ꯄꯥꯝꯃꯦ ꯗꯣꯛꯇꯔꯁꯦ ꯑꯗꯣ ꯑꯩꯗꯤ ꯇꯤꯆꯔꯗ ꯇꯥꯔꯦꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯩ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯊꯣꯏꯍꯦꯟꯕꯁꯨ ꯌꯦꯡꯂꯒ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯤꯇꯪ ꯅꯣꯛꯑꯒ ꯆꯤꯡꯂꯦꯝꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯒ ꯌꯥꯏꯐꯕꯤꯒꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯏ ꯆꯤꯡꯂꯦꯝꯕꯅ ꯅꯪ ꯊꯤꯟꯕꯤꯔꯝꯃꯨꯔꯣ ꯌꯥꯔꯗ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯌꯥꯝꯕꯨꯡ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯆꯤꯡꯂꯦꯝꯕꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯁꯣꯝꯗ ꯀꯣꯂꯦꯖꯇꯅꯤ ꯕꯤꯀꯤꯗꯨ ꯂꯩꯁꯅꯥ ꯂꯥꯛꯑꯝꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯨ ꯕꯤꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄ꯭ꯔꯤꯌꯥ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯕꯤꯀꯤ ꯕꯤꯀꯤꯗꯨ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟꯂꯛꯏ ꯀꯩꯝ ꯇꯧꯗꯤꯌꯦ ꯑꯣ ꯑꯗꯣ ꯂꯩꯁꯅꯥꯗꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯪ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯉꯁꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯠꯈꯤꯕꯅꯦ ꯄ꯭ꯔꯤꯌꯥ ꯌꯥꯝ ꯉꯛꯅ ꯂꯥꯛꯇꯦꯅ ꯃꯥꯗꯤ ꯑꯗꯨ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯥ ꯄ꯭ꯔꯤꯌꯥ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯏ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯇꯥꯛꯄꯤꯗꯦ ꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯁꯦ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯄꯤꯔꯛꯏ ꯃꯥ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯄ꯭ꯔꯤꯌꯥ ꯇꯞꯅ ꯑꯩꯃ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯑꯣꯐ ꯂꯩ ꯑꯗꯣ ꯃꯥ ꯉꯁꯥꯏ ꯀꯅꯥꯒ ꯆꯠꯈꯤꯒꯦ ꯀꯥꯔ ꯑꯃꯗ ꯇꯣꯡꯂꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕꯅꯦ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩ ꯍꯥꯏꯒꯦ ꯀꯩꯒꯤꯅꯣ ꯃꯔꯝꯗ ꯑꯩ ꯍꯪꯗꯣꯔꯛꯀꯦꯁꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯦ ꯁꯣꯝꯗꯅ ꯑꯦꯂꯦꯛꯁ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯂꯩꯁꯅꯥ ꯀꯞꯄꯒ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯑꯩꯒꯤ ꯆꯤꯆꯦꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯗꯦ ꯍꯥꯏꯅ ꯑꯦꯂꯦꯛꯁ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ
ꯑꯗꯨ ꯅꯪꯒꯤ PFꯇꯣ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥ ꯉꯛꯅ ꯀꯩ ꯃꯔꯝꯒꯤ? ꯑꯦꯂꯦꯛꯁ ꯃꯃꯥꯏ ꯑꯗꯨ ꯑꯍꯥꯡꯕꯗ ꯌꯦꯡꯂꯒ ꯕꯤꯀꯤ ꯀꯧꯏꯀꯣ ꯃꯥ? ꯂꯩꯁꯅꯥꯅ ꯀꯧꯋꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯦꯂꯦꯛꯁꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯂꯩꯁꯅꯥ, ꯃꯥ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ꯫ ꯂꯩꯁꯅꯥ ꯉꯛꯅ ꯍꯥ ꯀꯩ ꯍꯥꯏꯕ? ꯃꯥꯅꯦ ꯂꯩꯁꯅꯥ, ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯉꯤ, ꯃꯥꯒꯤ ꯃꯌꯥꯝꯕꯗꯣ ꯊꯣꯏꯍꯦꯟꯕꯅꯦ, ꯊꯣꯏꯍꯦꯟꯕꯗꯣ ꯌꯥꯝꯅ ꯐꯕꯅꯦ꯫ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯥ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ, ꯃꯥꯒ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦ, ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗꯩ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯅ ꯄꯥꯎ ꯐꯥꯎꯅꯗꯕꯅꯦ꯫ ꯅꯍꯥꯟ ꯅꯪꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯃꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯗꯨꯕꯨ ꯑꯩ ꯆꯪꯕ ꯉꯝꯗꯦ, ꯌꯥꯗꯕꯅ ꯆꯪꯂꯛꯇꯕꯅꯦ꯫ ꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ, ꯆꯤꯆꯦꯅ ꯈꯪꯂꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯦꯂꯦꯛꯁꯅ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯤ, ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯏ꯫ ꯌꯥꯏꯐꯕꯤꯗꯨ ꯂꯩꯁꯅꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯆꯟ? ꯂꯩꯁꯅꯥ ꯃꯆꯦꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯐꯕꯤ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯂꯩꯁꯅꯥꯗꯨ ꯃꯆꯦꯗ ꯌꯦꯡꯂꯒ ꯇꯞꯅ ꯆꯤꯆꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯪꯒꯦ꯫ ꯍꯪꯉꯣ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯆꯤꯆꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯦꯡꯅ ꯄꯤꯒꯗ꯭ꯔꯥ? ꯑꯩꯃ ꯍꯪꯉꯨ ꯍꯥꯏꯕꯅꯦ, ꯈꯨꯝꯒꯦꯕ ꯑꯩ꯫ ꯂꯩꯁꯅꯥ ꯃꯆꯦꯕꯨ ꯀꯣꯜꯂꯒ ꯆꯤꯆꯦ ꯗꯥ ꯊꯣꯏꯍꯦꯟꯕꯒ ꯁꯥꯎꯅꯕ꯭ꯔꯥ? ꯌꯥꯏꯐꯕꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯥꯏꯌꯣꯕ ꯆꯤꯆꯦ꯫ ꯌꯥꯏꯐꯕꯤ ꯇꯞꯅ ꯁꯥꯎꯅꯩꯌꯦ꯫ ꯂꯩꯁꯅꯥꯅ ꯆꯤꯆꯦ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯑꯩ ꯃꯔꯝ ꯈꯪꯗꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤ ꯀꯞꯄꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯃꯆꯦꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯑꯒ ꯆꯤꯆꯦ ꯍꯥꯏꯌꯣꯕꯁꯦ, ꯀꯞꯀꯅꯣ ꯆꯤꯆꯦ, ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯃꯇꯝꯁꯤꯗ ꯆꯤꯆꯦꯅ ꯋꯥ ꯂꯣꯠꯄ ꯌꯥꯔꯔꯣꯏ, ꯆꯤꯆꯦ ꯍꯥꯏꯕꯤꯌꯣ꯫ ꯌꯥꯏꯐꯕꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯤꯆꯦ ꯍꯥꯏꯔꯣ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯆꯦꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ, ꯑꯩꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯌꯥꯏꯐꯕꯤꯅ ꯆꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ? ꯂꯩꯁꯅꯥ ꯀꯞꯄꯒ ꯆꯦ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕ ꯄꯥꯝꯃꯦ, ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯋꯥ ꯂꯣꯠꯄꯒꯤ ꯃꯔꯝ ꯍꯥꯏꯌꯨ, ꯑꯩꯁꯦ ꯅꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯕ꯭ꯔꯥ? ꯌꯥꯏꯐꯕꯤ ꯅꯨꯡꯉꯥꯏꯇꯅ ꯆꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯁꯦ, ꯑꯩ ꯍꯥꯏꯔꯒꯦ, ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯒꯅꯤꯌꯦ꯫ ꯂꯩꯁꯅꯥꯅ ꯂꯤꯕꯤꯌꯨ ꯆꯤꯆꯦ, ꯑꯩꯈꯣꯏ ꯆꯤꯆꯦ ꯁꯤꯟꯊꯥꯗꯣ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯌꯥꯏꯐꯕꯤꯗꯨ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯁꯤꯟꯊꯥꯗꯨ ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯎ! ꯕꯤꯅꯥꯗꯨ ꯏꯃꯨꯡꯗꯩ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯩ ꯏꯕꯦꯝꯃ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯁꯤꯟꯊꯥ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯒ ꯃꯃꯥ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤꯅꯦ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯦ꯫ ꯕꯤꯅꯥꯅ ꯑꯩꯃ ꯑꯁꯦꯡꯕꯩꯔꯣ? ꯃꯥꯅꯦ ꯃꯃꯥ꯫ ꯌꯥꯏꯐꯕꯤꯁꯨ ꯇꯥꯔꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯌꯥ ꯆꯤꯆꯦ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯣ ꯄꯥꯕꯨꯡꯗꯤ? ꯕꯤꯅꯥꯅ ꯅꯄꯥꯗꯤ ꯃꯤꯇꯤꯡ ꯑꯃ ꯂꯩꯌꯦꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯦ꯫ ꯁꯤꯟꯊꯥ ꯁꯧꯔꯞꯇꯧꯅ ꯑꯩꯅ ꯍꯔꯥꯎꯐꯝꯒ ꯈꯪꯗꯦꯕ ꯄꯥꯕꯨꯡꯁꯤꯗꯤꯕ꯫ ꯕꯤꯅꯥꯅ ꯑꯩꯃ ꯑꯁꯤꯒꯤ ꯑꯃꯨꯛ ꯁꯥꯎꯔꯤꯕꯣ? ꯌꯥꯏꯐꯕꯤ ꯅꯣꯛꯑꯒ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯕꯕꯥ ꯅꯤꯡꯕꯁꯤꯗꯤꯕꯀꯣ꯫ ꯌꯥꯔꯦ ꯂꯥꯎ ꯀꯥꯗ ꯆꯪꯉꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯕꯤꯅꯥꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯔꯣꯕꯦꯟ ꯃꯇꯝꯗꯨꯒꯤ MLAꯅꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 3ꯅꯤ, ꯅꯨꯄꯥ ꯌꯥꯎꯗꯦ꯫ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯁꯅꯥ ꯅꯨꯄꯥꯗꯧꯅ ꯇꯧꯏ, ꯊꯧꯅꯥ ꯂꯩ, ꯃꯔꯤꯟ ꯆꯦꯟꯈꯥꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ 2, ꯑꯍꯟꯅ ꯁꯤꯡꯊꯥ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯌꯥꯏꯐꯕꯤꯒꯗꯤ ꯃꯤꯉꯝꯖꯗꯦ, ꯏꯪ ꯇꯞꯄꯤ꯫ ꯁꯤꯡꯊꯥ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ, ꯑꯗꯨꯒ ꯌꯥꯏꯐꯕꯤꯅ 10 ꯀꯥꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯗꯤꯜꯂꯤꯗ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯁꯣꯝꯗ ꯀꯥꯗꯅꯤ꯫ ꯁꯤꯟꯊꯥꯅ ꯁꯤꯅ ꯗꯥꯔꯣꯕꯥꯅ ꯄꯤꯔꯛꯏꯕ, ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯎꯠꯂꯤ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯑꯒ
ꯆꯤꯆꯦ ꯍꯥꯡꯉꯨꯕ ꯌꯦꯡꯁꯦꯕ ꯌꯦꯡꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯉꯤ ꯕꯣꯛꯁ ꯃꯅꯨꯡꯗꯨꯗ ꯔꯦꯗ ꯔꯣꯁ ꯑꯃꯒ ꯐ꯭ꯔꯨꯏꯠ ꯄꯤꯡ ꯃꯆꯨꯒꯤ ꯑꯃꯒ ꯌꯥꯎꯔꯝꯃꯤ ꯁꯤꯟꯊꯥ ꯍꯔꯥꯎꯅ ꯑꯌꯥ ꯈꯨꯐꯖꯗꯣ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯑꯦ ꯆꯤꯆꯦ ꯁꯤꯗꯤ ꯀꯩꯅꯣ ꯁꯤꯟꯊꯥꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤꯕ ꯐꯣꯟ ꯑꯗꯨ ꯁꯤꯟꯊꯥ ꯄꯥꯈꯠꯅ ꯑꯩꯃ ꯐꯣꯟꯅꯤ ꯁꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯅꯥ ꯀꯧꯗꯨꯅ ꯂꯥꯛꯏ ꯃꯃꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯅꯤꯗꯨ ꯐꯣꯟ ꯑꯗꯨ ꯐꯤ ꯑꯃꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯕꯤꯅꯥꯅ ꯏꯕꯦꯝꯃ ꯏꯃꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯃꯃꯥ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥꯁꯨ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯐꯤꯅ ꯀꯨꯞꯁꯜꯂꯤꯕ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯐꯣꯟ ꯑꯗꯨ ꯑꯣꯞꯄꯣꯅꯤ ꯁꯤꯝꯁꯨ ꯍꯥꯞꯄꯤꯔꯝꯃꯤ ꯑꯅꯤꯗꯨ ꯐꯣꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯐꯣꯟ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯩ ꯌꯥꯏꯐꯕꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯤꯆꯦ ꯐꯣꯟ ꯂꯥꯛꯄꯅꯦ ꯍꯥ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯌꯥꯏꯐꯕꯤꯅ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯐꯣꯟ ꯂꯥꯛꯄ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯈꯪꯉꯤꯍꯦ ꯁꯤꯟꯊꯥ ꯄꯥꯈꯠꯅ ꯑꯩꯃ ꯄꯥꯏꯈꯠꯂꯣꯕ ꯍꯣꯏ ꯆꯤꯆꯦ ꯌꯥꯏꯐꯕꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯐꯣꯟꯗꯨꯗꯩ ꯔꯣꯕꯥꯔꯠꯅ ꯊꯣꯏ ꯌꯥꯏꯐꯕꯤ ꯈꯪꯕꯣꯏ ꯂꯥꯛꯄ ꯗꯥ ꯔꯣꯕꯥꯔꯠ ꯑꯩ ꯌꯥꯏꯐꯕꯤꯅꯦ ꯔꯣꯕꯥꯔꯠꯅ ꯑꯩꯃ ꯅꯣꯏ ꯆꯤꯆꯦꯗꯤ ꯂꯩꯌꯦ ꯑꯣ ꯄꯥꯏꯍꯜꯂꯛꯑꯣ ꯑꯗꯨꯗꯤ ꯑꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯏ ꯆꯤꯆꯦ ꯁꯦ ꯄꯥꯏꯔꯛꯑꯣꯌꯦ ꯁꯤꯟꯊꯥ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯂꯧꯔꯒ ꯃꯅꯥꯀꯣꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯜꯂꯣ ꯊꯣꯏ ꯁꯤꯟꯊꯥ ꯇꯞꯅ ꯍꯥꯎ ꯐꯖꯕ꯭ꯔꯥ ꯐꯨꯔꯤꯠꯇꯣ ꯐꯖꯩꯌꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯐꯣꯟ ꯂꯩꯔꯛꯏꯁꯦ ꯔꯣꯕꯥꯔꯠꯅ ꯄꯥꯝꯗ꯭ꯔꯕ ꯁꯤꯟꯊꯥꯅ ꯄꯥꯝꯃꯦ ꯑꯗꯣ ꯃꯃꯥꯒ ꯕꯕꯥꯒꯅ ꯈꯪꯂꯗꯤ ꯑꯩ ꯍꯤꯡꯂꯔꯣꯏꯌꯦ ꯔꯣꯕꯥꯔꯠꯅ ꯂꯣꯟꯅ ꯄꯥꯏꯌꯨ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯂꯣꯟꯅ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯂꯣꯟꯅ ꯄꯥꯏꯔꯁꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯈꯪꯉꯕ ꯔꯣꯕꯥꯔꯠꯅ ꯊꯣꯏ ꯅꯪ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯗꯨ ꯄꯥꯏꯒꯗꯕ ꯁꯤꯟꯊꯥꯁꯨ ꯔꯣꯕꯥꯔꯠ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯔꯣꯕꯥꯔꯠꯅ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯇꯨ ꯀꯣꯜ ꯊꯝꯃꯒ ꯑꯈꯥꯕ ꯃꯤꯅꯣ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯗꯨ ꯄꯪꯕ ꯅꯪ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯅꯅꯥꯎꯅꯨꯄꯤ ꯌꯥꯏꯐꯕꯤꯗꯤ ꯑꯩꯒꯤ ꯑꯁꯨꯝꯅ ꯀꯩ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯔꯣꯕꯥꯔꯠꯇꯨ ꯁꯤꯟꯊꯥꯗꯤ ꯏꯆꯝ ꯆꯝꯃꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯃꯤꯕꯨ ꯀꯩꯁꯨ ꯐꯠꯇꯅ ꯈꯟꯗꯦ ꯔꯣꯕꯥꯔꯠꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯔꯣꯕꯥꯔꯠꯇꯤ ꯁꯤꯟꯊꯥꯕꯨ ꯀꯔꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯁꯤꯒꯦ ꯈꯟꯕ ꯂꯦꯞꯇꯦ ꯌꯥꯏꯐꯕꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥꯗꯨꯗ ꯊꯣꯏꯌꯦꯟꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯌꯥ ꯗꯥ ꯊꯣꯏꯌꯦꯟꯕ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯀꯩꯗꯧꯔꯤꯅꯣꯕ ꯁꯤꯗ ꯊꯣꯏꯌꯦꯟꯕ ꯂꯠꯂ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯅꯣꯏ ꯗꯥ ꯔꯣꯕꯥꯔꯠ ꯉꯥꯏꯔꯝꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯗꯥ ꯊꯣꯏꯌꯦꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯁꯨ ꯁ꯭ꯀꯨꯜꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯌꯦꯟꯕ ꯌꯥꯏꯐꯕꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯋꯥꯈꯜꯗ ꯌꯥꯏꯐꯕꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯣ ꯀꯩꯗꯧꯕꯤꯔꯤꯒꯦ ꯁꯠ ꯂꯥꯛꯑꯣ ꯊꯣꯏꯌꯦꯟꯕ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯔꯣꯕꯥꯔꯠ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯧꯔꯛꯄꯅꯤ ꯍꯣꯏ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯌꯦꯟꯕꯗꯨ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯂꯤ ꯔꯣꯕꯥꯔꯠꯅ ꯀꯩꯗꯧꯔꯨꯔꯤꯅꯣꯕ ꯁꯤꯗ ꯑꯃꯨꯛ ꯊꯣꯏꯌꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯇꯨ ꯂꯨꯝꯂꯤꯕ ꯔꯣꯕꯥꯔꯠꯅ ꯀꯅꯥꯅꯣ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕ꯭ꯔꯥ ꯍꯣ ꯃꯤꯅꯦ ꯃꯤ ꯑꯗꯣ ꯂꯧꯔꯨꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯄꯣꯠꯇꯨꯔꯣ ꯊꯣꯏꯌꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯁ꯭ꯀꯨꯜꯒ ꯆꯠꯇꯈꯩ ꯁꯦꯛꯃꯥꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯏ ꯁꯣꯝꯗ ꯀ꯭ꯂꯥꯁ 10ꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯅꯤ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯟꯙ꯭ꯌꯥꯅ ꯌꯥꯏꯐꯕꯤ ꯅꯣꯏ ꯆꯤꯆꯦꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩꯅꯣ ꯌꯥꯏꯐꯕꯤꯅ ꯈꯨꯔꯥꯏꯗꯩꯅꯦ ꯁꯟꯙ꯭ꯌꯥꯅ ꯃꯃꯤꯡꯗꯤ ꯌꯥꯏꯐꯕꯤꯅ ꯔꯣꯕꯥꯔꯠ ꯀꯧꯋꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯦ ꯁꯟꯙ꯭ꯌꯥꯅ
ꯑꯩ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯉꯦꯕ꯫ ꯀꯃꯥꯏꯅ? ꯑꯩꯈꯣꯏ ꯅꯤꯅꯦꯗꯣ ꯈꯨꯔꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯩ ꯊꯥ 2 ꯍꯦꯟꯅ ꯅꯤꯅꯦ ꯍꯣꯏꯗ ꯂꯩꯔꯨꯏ꯫ ꯑꯗ ꯃꯥꯗꯣ ꯃꯣꯏ ꯃꯃꯤꯡ ꯈꯪꯗꯕꯩ ꯋꯥꯅꯦ꯫ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯍꯥꯏꯕꯗ ꯃꯥꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏ꯫ ꯍꯥꯟꯅꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯅꯦ꯫ ꯌꯥꯏꯐꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯋꯥꯁꯤ ꯇꯥꯔꯒ ꯃꯆꯦ ꯁꯤꯟꯊꯥꯅ ꯀꯔꯤ ꯑꯣꯏꯕ ꯈꯟꯕꯗ ꯌꯥꯏꯐꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯪ ꯁꯥꯎꯅꯨꯀꯣ, ꯑꯩꯗꯤ ꯈꯪꯗꯦꯕ꯫ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ꯫ ꯑꯁꯦꯡꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯌꯥꯏꯐꯕꯤ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯁꯥꯎꯗꯦꯗ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥꯗꯨ ꯐꯣꯟ ꯑꯗꯨ ꯂꯣꯟꯅ ꯄꯥꯏꯔꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤ꯫ ꯔꯣꯕꯥꯔꯠꯅ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯑꯣ꯫ ꯁꯤꯟꯊꯥꯅ ꯌꯥꯔꯣꯏꯌꯦ ꯗꯥ ꯔꯣꯕꯥꯔꯠ, ꯋꯥꯊꯤ ꯇꯧꯅꯨꯀꯣ꯫ ꯔꯣꯕꯥꯔꯠꯅ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯅꯪ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯁꯤꯟꯊꯥꯅ ꯗꯥ ꯔꯣꯕꯥꯔꯠ ꯑꯁ ꯐꯔꯦꯁꯦ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯔꯣꯕꯥꯔꯠꯅ ꯂꯥꯛꯑꯣ꯫ ꯁꯤꯟꯊꯥꯗꯨ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯂꯒ ꯑꯣꯖꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯥꯔ꯫ ꯑꯣꯖꯥ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯁꯤꯟꯊꯥ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯔ ꯑꯩ ꯀꯣꯛ ꯉꯥꯎꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯣꯖꯥ ꯑꯗꯨ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯩꯃꯥ ꯀꯌꯥꯝ ꯀꯟꯅꯅꯣ? ꯁꯤꯟꯊꯥꯅ ꯁꯥꯔ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯉꯦꯅ ꯆꯥꯛꯁꯨ ꯆꯥꯔꯛꯇꯤꯌꯦ꯫ ꯁꯥꯔꯗꯨꯅ ꯅꯪ ꯁꯨꯇꯤ ꯂꯧꯔꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦꯔꯣ? ꯁꯤꯟꯊꯥ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯥꯖꯤꯜꯂꯝꯂꯒ ꯃꯍꯥꯛꯇꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯁꯤꯟꯊꯥꯒꯤ ꯁꯨꯇꯤ ꯂꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯇꯤ ꯂꯧꯕꯒꯤ ꯆꯦꯗꯨ ꯄꯨꯕꯤꯔꯛꯑꯒ ꯁꯤꯟꯊꯥꯕꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥꯗꯨ ꯄ꯭ꯔꯄꯞ ꯊꯣꯛꯂꯛꯑꯒ ꯀꯥꯔ ꯑꯃ ꯈꯥꯝꯂꯤꯕ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯂꯤ꯫ ꯀꯥꯔ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯅ ꯗꯥ ꯊꯣꯏꯍꯦꯟꯕ ꯌꯥꯎꯏ ꯍꯥꯏꯗꯥꯏꯅꯦ? ꯔꯣꯕꯥꯔꯠꯅ ꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯥꯔꯈꯩꯅ ꯎꯅꯤ, ꯆꯠꯂꯁꯦ꯫ ꯔꯣꯕꯥꯔꯠꯇꯨ ꯅꯤꯁꯥ ꯄꯥꯟꯕꯩ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯑꯣꯀꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯕꯦꯟꯅ ꯑꯩ ꯃꯃꯥ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯂꯩ, ꯀꯨꯏꯔꯛꯑꯣꯏ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯚꯤꯅꯥꯅ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤꯁꯨ ꯍꯜꯂꯛꯏ꯫ ꯕꯕꯥ ꯀꯥꯏꯗꯅꯣ? ꯔꯣꯕꯦꯟꯅ ꯕꯕꯥꯁꯦ ꯃꯤꯇꯤꯡ ꯑꯃ ꯂꯩꯌꯦ, ꯑꯗꯨ ꯌꯥꯎꯔꯨꯒꯦ ꯇꯧꯅꯤ, ꯊꯨꯅ ꯂꯥꯛꯅꯤꯗ꯫ ꯅꯆꯦꯗꯤ ꯂꯥꯛꯇ꯭ꯔꯤꯅꯦ꯫ ꯌꯥꯏꯐꯕꯤ ꯉꯛꯅ ꯆꯤꯆꯦ ꯍꯣꯏ ꯁꯨꯇꯤꯗꯤ ꯉꯟꯅ ꯊꯥꯗꯥꯏꯅꯦ? ꯑꯩꯈꯣꯏꯗꯩ ꯃꯣꯏꯅ ꯍꯥꯟꯕꯅꯦ꯫ ꯔꯣꯕꯦꯟꯅ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤꯗ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯦꯟꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯤꯟꯊꯥ ꯀꯞꯄꯒ ꯗꯥ ꯔꯣꯕꯥꯔꯠ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ꯫ ꯔꯣꯕꯥꯔꯠꯅ ꯊꯣꯏ ꯃꯗꯨ ꯌꯥꯔꯣꯏ, ꯀꯩꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣ? ꯁꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯪꯉꯣꯕ꯫ ꯁꯤꯟꯊꯥꯅ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ, ꯑꯩ ꯍꯟꯕ ꯉꯝꯃꯣꯏ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥ? ꯑꯩ ꯍꯟꯕ ꯉꯝꯂꯣꯏ꯫ ꯔꯣꯕꯥꯔꯠꯇꯨ ꯁꯥꯎꯒꯠꯂꯒ ꯀꯩꯅꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯎ, ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ꯫ ꯔꯣꯕꯥꯔꯠꯅ ꯅꯝꯗꯅ ꯁꯤꯟꯊꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯨꯝꯃꯣ꯫ ꯁꯤꯟꯊꯥ ꯑꯗꯨꯃꯛ ꯐꯝꯃꯒ ꯂꯩ, ꯀꯔꯤꯁꯨ ꯃꯆꯤ ꯂꯦꯡꯗꯦ꯫ ꯔꯣꯕꯥꯔꯠꯇꯨ ꯀꯨꯝꯊꯔꯒ ꯁꯤꯟꯊꯥꯕꯨ ꯆꯤꯡꯊꯔꯒ ꯊꯝꯃꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯀꯞꯄꯒ ꯂꯩꯍꯧꯏ꯫